ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯁꯨꯕꯗꯤ ꯌꯥꯝꯅ ꯇꯟꯕ, ꯃꯔꯤꯜ ꯑꯣꯟꯊꯣꯛꯅ ꯇꯟꯕ ꯇꯣꯟꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯖꯥꯎꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯔꯒꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯃꯔꯧ ꯃꯁꯤꯡ ꯂꯟ ꯊꯨꯝ ꯄꯩꯕ ꯌꯥꯕ ꯂꯩꯁꯤꯜꯂꯒ ꯇꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯄꯤꯁꯛ ꯃꯆꯥꯗꯨꯁꯨ ꯊꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯥꯅ ꯁꯨꯅꯤꯡꯗꯕ ꯑꯣꯏꯕꯒ ꯅꯨꯄꯤꯅꯒ ꯆꯦꯛꯁꯤꯟꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯄꯥꯟꯕ ꯍꯩꯇꯕ ꯑꯣꯏꯕꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯂꯝꯕ ꯂꯟ ꯊꯨꯝ ꯃꯔꯧ ꯃꯁꯤꯡ ꯃꯌꯥꯝꯗꯨ ꯀꯥꯏ ꯀꯥꯏꯗꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯤꯁꯛ ꯃꯆꯥꯗꯨ ꯀꯩꯊꯦꯜ ꯃꯆꯥꯗ ꯃꯉꯣꯟꯗꯒꯤ ꯈꯔ ꯍꯟꯕꯤ ꯃꯧ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯆꯦ, ꯐꯗꯤꯒꯣꯝꯁꯤ ꯃꯄꯨꯜ ꯑꯃꯇꯒ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯁꯨ ꯃꯌꯣ ꯃꯆꯥꯁꯤ ꯑꯃꯇꯒ ꯂꯧꯒꯦ." ꯊꯝꯕꯥꯜꯅ, "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯄꯤꯁꯛ, ꯅꯪꯕꯨ ꯁꯦꯜꯗꯤ ꯌꯥꯎꯔꯛꯄꯔꯣ? ꯏꯕꯦꯝꯃ, ꯅꯪꯅ ꯄꯣꯠ ꯁꯣꯠꯈ꯭ꯔꯒ ꯁꯦꯜ ꯊꯣꯛꯅꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯏꯅꯦ꯫ ꯑꯗꯨꯅ ꯑꯩꯅꯦ ꯅꯪꯅ ꯄꯣꯠ ꯂꯧꯒꯦ ꯍꯥꯏꯔꯛꯄꯁꯤ ꯏꯄꯥꯏ ꯍꯧꯔꯕꯅꯤ꯫ ꯍꯦꯔꯦ ꯏꯆꯦ, ꯑꯩꯈꯣꯏꯕꯨ ꯑꯗꯨ ꯈꯪꯅ ꯆꯣꯞꯅ ꯆꯥꯕꯤꯗꯧꯕ ꯃꯥꯟꯕ꯭ꯔꯣ? ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯛ ꯅꯥꯇꯩ ꯆꯥꯗꯕꯒꯤ ꯁꯣꯠꯄꯒꯤ ꯋꯥꯅꯤ꯫ ꯄꯤꯅꯤ ꯄꯤꯅꯤ, ꯁꯦꯜ ꯌꯥꯝꯅ ꯌꯥꯎꯔꯛꯏ." ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥ ꯁꯦꯟꯈꯥꯎꯗ ꯌꯥꯎꯔꯤꯕ ꯁꯦꯜ ꯃꯌꯥꯝꯗꯨ ꯊꯝꯕꯥꯜꯗ ꯎꯠꯁꯤꯜꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯁꯦꯜꯗꯨ ꯎꯔꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯍꯣ, ꯁꯦꯜꯕꯨ ꯌꯥꯎꯔꯛꯂꯕꯗꯤ ꯐꯔꯦ ꯐꯔꯦ, ꯁꯦ ꯀꯔꯥꯏ ꯁꯦ ꯏꯆꯦ, ꯏꯆꯦ ꯁꯦꯜꯒꯤꯗꯤ ꯆꯤꯡꯅꯕꯤꯔꯨꯅꯨꯗ꯫ ꯅꯅꯥꯎ ꯅꯨꯄꯥꯒꯤꯅꯤ ꯍꯥꯏꯅ ꯏꯃꯥ ꯄꯥꯕꯅ ꯄꯩꯁꯤꯜꯂꯒ ꯊꯝꯂꯝꯂꯤꯕ ꯃꯌꯥꯝꯁꯤ ꯀꯥꯏ ꯀꯥꯏꯗꯅ ꯆꯥꯔꯁꯨ ꯏꯆꯥ ꯏꯁꯨ ꯍꯥꯛꯇꯛ ꯐꯥꯎꯕ ꯂꯣꯏꯗꯧꯕ ꯅꯠꯇꯦꯗ ꯏꯆꯦ." ꯊꯝꯕꯥꯜ ꯄꯤꯁꯛ ꯃꯆꯥꯅ ꯉꯥꯡꯂꯤꯗꯨ ꯇꯥꯔꯒ ꯍꯥꯏꯗꯣꯛꯇꯕꯤ ꯋꯥꯈꯜꯗ, "ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ, ꯅꯥꯀꯣꯡꯒꯁꯦ ꯏ ꯇꯥꯔꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯃꯔꯧ ꯃꯁꯤꯡ ꯂꯟ ꯊꯨꯝ ꯈꯔ ꯄꯩꯁꯤꯜꯂꯝꯕꯒꯤ ꯐꯕꯅꯤꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯈꯨꯅꯨ ꯈꯔꯪ ꯁꯥꯗꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯀꯪꯂꯒ ꯂꯦꯟꯗꯧꯕ ꯖꯥꯠꯅꯤ꯫ ꯅꯣꯡꯃꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯁꯨꯕꯁꯨ ꯎꯗꯦ, ꯇꯧꯖ ꯁꯥꯔꯤꯁꯦ ꯇꯥꯅꯤꯡꯗꯕꯅ." ꯑꯁꯤ ꯈꯟꯅ ꯊꯝꯕꯥꯜ ꯄꯤꯁꯛ ꯃꯆꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯔꯝꯗꯦ꯫ ꯄꯤꯁꯛ ꯃꯆꯥꯗꯨ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯄꯣꯠ ꯈꯔ ꯂꯧꯔꯒ ꯊꯪꯅꯕ ꯄꯣꯠꯐꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯍꯩꯔꯥ ꯈꯔ ꯈꯜꯂꯝꯃꯤ꯫ ꯍꯩꯔꯥꯁꯤꯡꯗꯣ ꯑꯁꯨꯝ ꯌꯦꯡꯅ ꯌꯦꯡꯅ, "ꯑꯁ, ꯁꯦꯝꯁꯤꯁꯨ ꯈꯨꯏꯔꯕ ꯃꯥꯜꯂꯤꯗ, ꯃꯀꯨꯁꯤ ꯈꯨꯏꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯪꯒꯨꯔ ꯑꯁꯤꯁꯨ ꯃꯨꯟꯗꯅ ꯍꯦꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ." ꯆꯥꯎꯕꯤꯇꯣꯟꯅ, "ꯏꯕꯦꯝꯃ, ꯁꯦꯝꯁꯤꯁꯨꯅꯦ ꯃꯤꯔꯩꯕꯥꯛꯇꯒꯤ ꯄꯨꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯅ ꯄꯨꯔꯛꯄꯗ ꯑꯗꯨꯃꯛ ꯈꯔꯗꯤ ꯃꯇꯝ ꯂꯧꯕꯅ ꯑꯁꯤ ꯌꯧꯕꯗꯤ ꯍꯦꯛꯇ ꯈꯨꯏꯅꯦ꯫ ꯑꯪꯒꯨꯔ ꯑꯁꯤꯗꯤꯅꯦ ꯃꯁꯥꯒꯤ ꯈꯔ ꯅꯧꯅ ꯍꯦꯛꯄꯗ ꯍꯥꯎꯕ ꯑꯣꯏꯕꯒꯤ ꯅꯧꯅ ꯍꯦꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯃꯤꯁꯤꯡꯁꯦ ꯁꯨꯕꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯀꯣ꯫ ꯃꯤꯔꯩꯕꯥꯛꯇꯒꯤ ꯄꯣꯠ ꯆꯩ ꯉꯥꯏꯔꯒꯇ ꯂꯩ, ꯏꯁꯥꯅ ꯂꯣꯏꯅ ꯊꯥꯖꯕ ꯌꯥꯕꯁꯤ." ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯕꯤ ꯑꯃꯒꯨꯝꯅ ꯉꯥꯡꯁꯛꯇꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯆꯥꯎꯕꯤꯇꯣꯟꯗꯨ ꯋꯥꯈꯜꯗ, "ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯃꯁꯤꯗꯤ꯫ ꯉꯥꯡꯖ ꯁꯥꯔꯤꯁꯦ ꯃꯣꯏ ꯑꯁꯤꯒꯨꯝꯕꯁꯤꯅ ꯈꯤꯠ ꯍꯦꯜꯂꯤ, ꯑꯁꯨꯝꯅ ꯍꯦꯛ ꯉꯥꯡꯕ ꯁꯛꯄ ꯍꯩꯕꯁꯦ." ꯆꯥꯎꯕꯤꯇꯣꯟ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯅꯣꯛꯁꯤꯟꯅꯗꯨꯅ ꯄꯣꯠ ꯂꯩꯅꯕꯅꯤ ꯍꯥꯏꯗꯨꯅ, "ꯍꯣꯅꯦ, ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯝꯇ ꯍꯦꯛ ꯈꯜꯂꯨꯅꯨ꯫ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇꯁꯨ ꯅꯧꯅ ꯍꯧꯖꯤꯛꯀꯥꯟꯁꯤ ꯁꯦꯝ ꯑꯪꯒꯨꯔꯅꯆꯤꯡꯕꯁꯤ ꯊꯥꯕ ꯍꯧꯔꯕꯅꯤ꯫ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯄꯣꯠ ꯆꯥꯕ ꯐꯪꯗꯧꯕ꯫ ꯑꯗꯨꯅ ꯍꯦꯛ ꯑꯃꯨꯛ ꯋꯥꯅ ꯊꯥꯕꯅꯦ ꯍꯥꯏꯗꯅ ꯇꯥꯡꯅ ꯇꯥꯡꯅ ꯍꯦꯛ ꯌꯣꯟꯁꯤꯜꯂꯣ." ꯄꯤꯁꯛ ꯃꯆꯥꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯆꯥꯎꯕꯤꯇꯣꯟꯅ, "ꯏꯕꯦꯝꯃ, ꯂꯩꯗꯧꯕ ꯑꯣꯏꯔꯒꯅ ꯂꯩꯔꯣ, ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯂꯩꯊꯣꯛꯄꯤꯔꯣ꯫ ꯃꯤ ꯆꯪꯗꯧꯕꯗꯣ ꯊꯠꯆꯤꯜꯂꯒ ꯂꯩꯔꯅꯨ꯫ ꯏꯆꯦꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ꯫ ꯑꯩꯈꯣꯏꯁꯨ ꯁꯦꯜꯅ ꯂꯩꯗꯧꯔꯤꯕꯅꯤꯅ ꯑꯄꯥꯝꯗ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯍꯣ, ꯑꯗꯣ ꯑꯇꯣꯞꯄ ꯂꯥꯛꯄꯗ ꯊꯠꯆꯤꯟꯒꯅꯨ ꯍꯥꯏꯕꯅꯤꯗ꯫ ꯂꯩꯖꯔꯔꯣꯏꯗ, ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯂꯩꯖꯔꯨꯒꯦꯗ." ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯑꯇꯣꯞꯄ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯤꯇꯣꯟ ꯄꯤꯁꯛ ꯃꯆꯥꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯨꯗ ꯃꯥꯁꯨ ꯃꯆꯤꯟꯗ ꯇꯞꯅ, "ꯂꯩꯁꯨ ꯂꯩꯔꯣꯏꯗꯕꯗ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ, ꯅꯨꯡꯁꯤꯗꯕꯅ." ꯑꯁꯣꯝꯗꯁꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯨꯒ ꯂꯥꯎꯅꯔꯒ ꯑꯅꯧ ꯑꯄꯠ ꯌꯥꯎꯗꯦ ꯍꯥꯏꯅ ꯁꯥꯎꯅ ꯐꯤ ꯀꯥꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯟꯖꯥꯎꯒꯤ ꯃꯅꯦ ꯏꯕꯦꯝꯃ ꯑꯃꯨꯕꯤꯗꯨ ꯃꯌꯥꯅꯨꯄꯥ ꯀꯇꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, "ꯍꯥꯏ ꯇꯣꯟꯖꯥꯎ, ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯕ ꯌꯥꯗ꯭ꯔꯣ ꯃꯤ? ꯅꯃꯥ ꯅꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯂꯧꯁꯤꯡ ꯃꯌꯥꯝꯁꯤ ꯀꯥꯏ ꯀꯥꯏꯗꯅ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ?" ꯇꯣꯟꯖꯥꯎꯅ,
ꯏꯅꯦ ꯑꯁꯨꯛ ꯌꯥꯝꯕ ꯂꯧ ꯃꯌꯥꯝꯁꯤꯕꯨ ꯈꯔ ꯀꯥꯏꯅ ꯆꯥꯕꯕꯨ ꯀꯩꯗꯧꯒꯦ? ꯀꯔꯤ ꯍꯥꯏꯕ? ꯏꯕꯣ ꯅꯪꯅꯦ ꯅꯃꯥꯏꯗꯨꯅꯒ ꯇꯟ ꯑꯍꯩꯕ ꯅꯃꯤꯡꯃꯛꯅ ꯇꯣꯟꯖꯥꯎ ꯀꯥꯏꯅ ꯇꯟ ꯑꯍꯩꯕ ꯍꯥꯏꯅ ꯀꯧꯔꯛꯄ ꯁꯣꯏꯔꯣꯏꯀꯣ? ꯅꯠꯇꯦ ꯅꯪꯅ ꯑꯁꯨꯛ ꯇꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ? ꯅꯃꯥꯅꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗꯨꯅ ꯑꯗꯨꯛ ꯋꯥꯅ ꯇꯥꯟꯁꯤꯜꯂꯝꯕ ꯃꯌꯥꯝꯁꯤꯕꯨ ꯅꯍꯥꯛ ꯊꯛꯇ ꯂꯣꯏꯅ ꯄꯨꯡꯇꯨꯝ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯕ ꯅꯪꯁꯤ ꯃꯍꯥ ꯁꯔꯣꯏ ꯉꯥꯔꯣꯏꯗꯒꯤ ꯇꯥꯗꯕ ꯃꯆꯥꯅꯤꯀꯣ꯫ ꯄꯤꯁꯛ ꯃꯆꯥ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯇꯩ ꯇꯥꯍꯧꯗ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯁꯔꯣꯏ ꯉꯥꯔꯣꯏꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗꯤ ꯃꯥꯁꯨ ꯄꯤꯡ ꯍꯦꯛ ꯂꯥꯎꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯦꯔꯩꯅꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤꯕꯨ ꯁꯔꯣꯏ ꯉꯥꯔꯩꯅꯤ ꯍꯥꯏꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣꯏꯅꯦ꯫ ꯑꯃꯨꯕꯤ ꯄꯤꯁꯛ ꯃꯆꯥꯅ ꯃꯔꯛ ꯐꯠꯊꯠꯂꯒ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯃꯥꯅ ꯂꯥꯛꯂꯒ ꯈꯨꯝꯂꯛꯂꯤꯕꯗꯨ ꯑꯃꯨꯕꯤ ꯇꯥꯁꯤꯟꯅꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯀꯌꯥꯔꯛꯇ ꯉꯥꯡꯂꯒ ꯑꯁ ꯀꯔꯣꯝꯗꯒꯤꯅꯣ ꯁꯤꯛꯄꯤ ꯃꯥꯟꯕꯤꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯌꯥꯛꯂꯤꯈꯩ ꯈꯣꯡꯂꯛꯂꯤꯁꯤꯅ? ꯏꯅꯦꯅ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯒ ꯏꯅꯦꯒꯤ ꯀꯩꯗ ꯅꯨꯡꯉꯥꯏꯕꯅꯣꯕ? ꯍꯥꯏ ꯕꯦꯝꯃ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦꯅꯦ꯫ ꯅꯪꯁꯨ ꯈꯜꯂꯨꯅꯤ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯕ ꯑꯁꯨꯛ ꯀꯨꯏꯔꯕ ꯅꯣꯏꯅ ꯅꯣꯡꯃꯗ ꯁꯨ ꯅꯣꯝꯗꯅ ꯁꯦꯜ ꯅꯨꯡ ꯇꯥꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯐꯝꯖꯥ ꯆꯥꯔꯗꯅ ꯑꯍꯜ ꯂꯃꯟꯅ ꯊꯝꯂꯝꯕ ꯈꯔꯁꯤ ꯀꯥꯏꯔꯒ ꯆꯥꯅꯤꯅ ꯆꯥꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯣ? ꯃꯈꯣꯏꯒꯤ ꯐꯅꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯖꯔꯤꯕꯗꯨ ꯄꯤꯁꯛ ꯃꯆꯥ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯀꯂꯛꯇꯅ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯅꯦ ꯑꯁꯨꯛ ꯌꯥꯝꯕ ꯂꯟꯊꯨꯝ ꯂꯧꯁꯤꯡꯁꯤꯡꯁꯦ ꯀꯥꯏꯔꯒ ꯆꯥꯔꯁꯨ ꯄꯥꯛ ꯍꯦꯛꯇ ꯂꯣꯏꯗꯧꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯂꯝꯂꯤꯁꯦ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ लाइनब नत्रने असी मयामसिना पैरगा लेरगा अैखोइना कैदौबगी वाना सुजगदौरिबनो तोंजाउना अदुनि अैना ngसाइदगी हाइरमलिसिसु अदुबने इनेसि वाखलि तातादे ममा नोइना नुपि मसे लोइ वाखल तानबा अमता हाय अैना मरुप अंगा अदि खक्ता अमुक तौनारुखिगे इनेगी तोंजाउ नंगबु इनेगी वासि इने अै थबक लेरि अै अमुक्ता थोकलुखिगे ममादा इनेना हाइनिंगबदु हाय ममा नंगसु इनेना हनखिबदा कैनु कैनु खरा हापको असी हाइना तोंजाउ मनेदु मपाबुंगी हेक मचल ओइरबसु मागी वंगांग अमना वारौखिने हाइबका खंदा मखै कैसु थौसादना इलाइ लाइथोकना मागी वातादना थोखिबदुदा अमुबी थमोइदे यामना वारौखिरमी अदुना तहा तहाना पिसक मचादो ओंचिलगा इबेमा तोंजाउसु थोख्रबनिना अैसु हनख्रगे पिसक मचा कैसु थोइना खंजिंदना थवा वसादना इनेना हनखिबदा योंचाक मरु खरा पोखदना यारे यारे अैने करीमते हेक पुजरोय असी हाइना अमुबी वारौना थोखिबदु पिसक मचा हाइफेट पैथोकलगा यारक्ता ngakलगा यमसिदा अहल लमन थमलंबा लंथुमसि येंसिनबा सारगा यमसिदगी लौबा चाबा याबा येंबा लाक्लिना हाइबा खंगलमक्तदा करीमता लौजनिंगदबगा सारदा असी हाइना पिसक मचा इमुंगदा फेद हाइदोकलगा चंखिरमी सोमदना तोंजाउदु मान नौतिगी मताव खरगा लोइनना यु हेक हेक थकपा यु योनफम अदुदा वारी सासादुना चंगलकपदा यु योनबी मेमचौबिना इहै हैनिंगदना इबुंगो तोंजाउ नोय अमुक लाक्लब्रा इनेगी टेक टेक यु खजिक योलगा हिंगनबो होटनबसि नखोइना सोटमनदना हिंगबबु ngamदबु मानसिलक्ट्रेने खंबना हेरैने अदुमनदि हाइबिनुदा खोइसु पुलप पुलप फुगतलगदि पीबनिदा हो नोइना अदुमना पीबदुना दरकार ओइबा मतमदा सेल नंगनददना अहिदि सोमदा सेंदोइ चाबिदगी सेल पुबदा मथोइदगी सेंदोइनि हेना वांगलक्लेने तोंजाउना ने कैसु वाबिनु ngasidi hanagi pithoktabasingdo loina pithokladaबनि इ थबकसु सुदब नंगना कराइदगी सेल इने ऐसु अचम मिनदुदा मयामदा हाइदोक्तबगी वानिदा ऐसु सेल यामना थोकप थबक तौख्रबा जानिदा मयामदा हाइदोक्लदि मीना मुल्लगा सुखिनिना हाइदोक्तबनि तसेंबदि मतै मनाउना सेल जोम जोम तौरिबदु अतैगी नत्ते ममा मपाना थमलंबा लौ संगम अमामु थादोखिबगी सेलननी मयामदा अदो हाइदोक्पदि नुंगाइतबगी थबक सुरगा फंगलकपा सारिबनि अदुबु हाइदबगी वानी मयाम लोइना खंगनरबनि असुमना मतै मनाउदु लौ योनबगी सेलदुना चानिंग चानिंगबा सेटनिंग सेटनिंगबदा सेतुना लैरकपना लौ योनबगी सेलदु लोइसिलक्लबदा पिसक मचादु इसौ लांगबा हौरक्लमी नुपा नंगबु थबक इंखां कैनु कैनु सुबा चनबा दौसिदा लौ योनखिबगी सेलसिसु लोइसिलक्ले असि लोइरगा करिनोबा अैखोइना तौदोरिबा असिबु अदुगी वाबु लौ अममु योलगा चारगा लोइरि कैनु मखोइ मपा
ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯀꯣ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯥꯏꯗꯅ ꯆꯥꯔꯗꯤ ꯍꯌꯦꯡ ꯏꯆꯥ ꯏꯁꯨꯒꯤ ꯑꯃꯠꯇ ꯂꯩꯍꯧꯗꯕ ꯇꯥꯔꯤꯃꯤ ꯂꯩꯇ꯭ꯔꯒ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯩ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯤ ꯀꯩꯅꯣ ꯃꯣꯏꯒꯤꯁꯨ ꯃꯣꯏꯅ ꯊꯣꯛꯄ ꯍꯌꯦꯡꯋꯥꯏ ꯁꯨꯔ ꯅꯣꯝꯂꯒ ꯇꯥꯟꯖꯅꯤ ꯑꯁ ꯄꯦꯜꯂꯕꯅꯤꯀꯣ ꯃꯄꯥ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤꯕ ꯍꯌꯦꯡ ꯑꯩꯈꯣꯏꯕꯨ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯊꯝꯗ꯭ꯔꯕꯗꯤ ꯄꯤꯖ ꯄꯤꯊꯛꯅꯤꯡꯗꯗꯅ ꯆꯕꯠꯅꯔꯒ ꯁꯤꯕ ꯇꯥꯔꯤꯃꯤ ꯍꯌꯦꯡꯋꯥꯏꯒꯤꯅ ꯍꯌꯦꯡꯋꯥꯏꯒꯤ ꯊꯣꯛꯄꯅꯤ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯤ ꯃꯃꯥ ꯅꯪꯅꯦ ꯑꯇꯩ ꯂꯩꯔꯤ ꯑꯩꯉꯣꯟꯗ ꯊꯕꯛꯁꯨ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯅꯨꯍꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯐꯨꯗꯔꯛꯄ ꯁꯣꯏꯗꯣꯏ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯖꯥꯎ ꯊꯋꯥ ꯋꯥꯁꯥꯗꯅ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗꯨꯗ ꯄꯤꯁꯛ ꯃꯆꯥꯅ ꯇꯍꯥ ꯉꯥꯡꯁꯤꯟꯅꯔꯒ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯀꯗꯥꯏꯗꯕꯨ ꯑꯣꯏꯅꯤꯒꯦ ꯌꯨ ꯊꯛꯄꯅꯤꯗꯅ ꯃꯄꯥ ꯅꯪꯅꯦ ꯊꯕꯛ ꯁꯨꯒꯦꯔꯥ ꯁꯨꯔꯣꯏꯔꯥ ꯑꯩꯅꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯥꯏꯖꯔꯣꯏ ꯑꯗꯨꯕꯨꯅꯦ ꯌꯨꯗꯗꯤ ꯊꯛꯀꯅꯨ ꯀꯩꯗꯧꯒꯦ ꯌꯨ ꯊꯛꯄꯕꯨ ꯀꯩꯗꯧꯒꯦ ꯍꯣ ꯅꯪꯅ ꯌꯨ ꯊꯛꯂꯒ ꯂꯥꯎ ꯈꯣꯡꯗꯅ ꯍꯟꯖꯤꯜꯂꯛꯄꯗꯣ ꯇꯥꯅꯤꯡꯗꯦꯕ ꯑꯗꯨꯒ ꯅꯁꯥꯗꯨꯁꯨ ꯌꯨꯅꯝꯅ ꯄꯨꯝꯅꯝ ꯅꯝꯃꯦꯕ ꯍꯩꯅꯗꯦꯕ ꯅꯪꯅꯦ ꯍꯥꯏꯁꯤꯅꯤ ꯐꯥꯒꯤꯗꯒꯤ ꯌꯨꯔꯥꯏ ꯆꯦꯟꯗꯅ ꯊꯛ ꯅꯤꯛꯂꯒ ꯁꯤꯕ ꯁꯣꯏꯖꯔꯣꯏ ꯉꯥꯏꯈꯣꯅꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯪꯉꯣꯟꯗꯗꯤ ꯌꯨ ꯊꯛꯄ ꯈꯨꯗꯤꯡ ꯌꯨꯔꯥꯏ ꯆꯦꯜꯂꯒ ꯊꯛ ꯅꯤꯛꯂꯒ ꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯍꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯇꯣꯃꯥꯗꯣ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯌꯨ ꯊꯛꯄꯗꯒꯤ ꯌꯨꯔꯥꯏ ꯆꯦꯟꯗꯅ ꯊꯛ ꯅꯤꯛꯂꯒ ꯁꯤꯈ꯭ꯔꯤꯗꯨꯗꯤ ꯑꯁ ꯃꯥꯒꯤ ꯋꯥ ꯑꯣꯏꯔꯦ ꯍꯣ ꯃꯥꯗꯤꯅꯦ ꯌꯨꯗꯣ ꯏꯁꯤꯡ ꯊꯛꯄꯗꯧꯅ ꯍꯦꯛꯇ ꯆꯥꯅꯕ ꯌꯥꯎꯕ ꯌꯥꯎꯗꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯄꯛꯊꯛꯇ ꯊꯛꯆꯤꯟꯕꯗꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯜꯕꯨꯛꯇꯅꯦ ꯄꯠꯇꯅ ꯁꯤꯈꯤꯕꯅꯤ ꯃꯥꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯁꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯥꯝꯕ ꯇꯥꯗ ꯌꯨ ꯊꯛꯄꯅꯦ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯄꯤꯁꯛ ꯃꯆꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯃꯤꯅ ꯋꯥ ꯍꯥꯏꯕꯒꯁꯦ ꯑꯃꯠꯇ ꯂꯧꯗꯦꯕ ꯃꯥꯁꯨ ꯁꯨꯝ ꯊꯛꯆꯤꯜꯂꯕꯗꯤ ꯇꯣꯃꯥꯜꯗꯧꯅ ꯇꯧꯔꯛꯄ ꯁꯣꯏꯔꯣꯏ ꯈꯪꯗ꯭ꯔꯤꯌꯦꯃ ꯇꯟꯖꯥꯗꯨꯗ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯏꯃꯨꯡꯗꯒꯤ ꯇꯞꯐꯤꯡ ꯆꯦꯟꯊꯣꯔꯛꯂꯒ ꯅꯤꯡꯉꯥꯏꯋꯣꯏ ꯀꯩꯋꯣꯏ ꯇꯣꯝꯕꯅ ꯏꯃꯥ ꯇꯟ ꯆꯥꯅꯤꯡꯉꯦ ꯅꯣꯏ ꯅꯄꯥꯗꯣ ꯑꯣꯏꯅ ꯆꯥꯔꯣ ꯄꯥꯕꯗꯣ ꯆꯥꯕ ꯌꯥꯔꯗꯤ ꯉꯁꯥꯏꯅ ꯄꯥꯕ ꯑꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯅꯤ ꯌꯥꯗꯕꯒꯤ ꯏꯃꯥꯗ ꯇꯟ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯉꯁꯥꯏꯅ ꯅꯈꯣꯏ ꯅꯄꯥꯗꯣ ꯂꯩꯔꯤꯉꯩꯗ ꯃꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯅꯣꯏꯅꯅꯦ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯃꯥꯗꯤꯅꯦ ꯑꯁꯤꯒꯨꯝꯕꯒꯤ ꯃꯩꯁꯥꯁꯦ ꯑꯃꯠꯇ ꯂꯥꯡꯕ ꯅꯠꯇꯦꯕ ꯍꯥꯏꯔꯁꯨ ꯄꯥꯕꯅ ꯏꯃꯥꯗ ꯍꯥꯏꯌꯨ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗꯨꯗ ꯄꯥꯕꯗ ꯍꯥꯏꯗꯣꯏ ꯁꯔꯨꯛ ꯏꯃꯥꯗ ꯍꯥꯏꯕꯅ ꯐꯩꯌꯦꯅ ꯍꯥꯏꯕꯅꯤꯅ ꯏꯃꯥ ꯁꯦ ꯆꯥꯅꯤꯡꯉꯦꯕ ꯍꯣꯏꯁꯦ ꯏꯃꯥꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯌꯣꯟꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥꯗꯣ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯌꯥꯝ ꯁꯨꯔꯒ ꯍꯧꯕ ꯌꯥꯕ ꯇꯟꯗꯨ ꯀꯩꯊꯦꯜꯗꯒꯤ ꯇꯟ ꯂꯩꯔꯨꯅꯕ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯁꯨꯗꯕꯅꯤ ꯃꯥꯅꯁꯨ ꯀꯌꯥ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯕꯅꯤꯅ ꯑꯇꯥꯡꯕ ꯄꯣꯠ ꯆꯩ ꯂꯩ ꯆꯥꯗꯅ ꯇꯧꯕꯗꯒꯤ ꯃꯔꯧ ꯃꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯗꯨ ꯀꯥꯏꯗꯅ ꯆꯥꯔꯛꯄꯅ ꯀꯥꯏꯅ ꯊꯪꯗꯗꯤ ꯃꯔꯧ ꯃꯁꯤꯡꯁꯨ ꯑꯃꯠꯇ ꯍꯦꯛ ꯂꯩꯁꯤꯜꯂꯛꯂꯝꯗꯦ ꯃꯅꯦꯕꯤ ꯑꯃꯗꯨꯁꯨ ꯅꯣꯡꯃ ꯂꯥꯛꯂꯝꯕ ꯑꯗꯨꯗꯒꯤ ꯋꯥꯔꯧꯗꯨꯅ ꯅꯣꯡꯃꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯅꯦꯗꯨꯅ ꯋꯥꯔꯧꯈꯤꯕꯗꯨ ꯃꯣꯏꯗꯤ ꯊꯣꯏꯅ ꯂꯨꯁꯤꯟꯅ ꯈꯜꯂꯝꯗꯦ ꯂꯧꯅꯤꯡꯉꯥꯏ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯄꯅ ꯄꯤꯁꯛ ꯃꯆꯥꯗꯨ ꯃꯄꯥꯝꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯅ ꯆꯥꯅꯕ ꯃꯐꯤ ꯃꯔꯣꯟ ꯂꯩꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯇꯛꯂꯝꯃꯤ ꯇꯣꯟꯖꯥꯎꯅ ꯃꯃꯥ ꯅꯪꯕꯨ ꯀꯨꯏꯗ꯭ꯔꯤꯗꯥꯏꯅꯦ ꯐꯤꯒꯦ ꯐꯅꯦꯛ ꯑꯃꯒ ꯋꯥꯡꯈꯩ ꯑꯃꯒ ꯂꯩꯈꯤꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯁꯦꯠꯂ ꯆꯥꯔꯒ ꯆꯠꯄ ꯀꯩꯗꯧꯒꯦꯅꯦ ꯑꯁ ꯑꯗꯨꯗꯤ ꯆꯠꯅꯕꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯗꯤꯅꯦ ꯍꯧꯖꯤꯛꯀꯤ ꯆꯠꯅꯔꯤꯕ ꯀꯕꯣꯛ ꯄꯥꯛꯇꯛ ꯆꯥꯏꯕ ꯐꯤꯗꯣ ꯏꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤꯀꯣ ꯂꯤꯛꯀꯣꯟꯁꯨ ꯂꯣꯏꯅ ꯀꯥꯏꯊꯣꯛꯇꯅ ꯆꯥꯈ꯭ꯔꯦ ꯑꯗꯨꯅ ꯂꯤꯛꯀꯣꯟ ꯈꯔꯁꯨ ꯂꯦꯞꯁꯤꯟꯕ ꯄꯥꯝꯃꯤ ꯑꯁ ꯀꯥꯏꯗꯒꯤ ꯂꯤꯛꯀꯣꯟ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯃꯄꯥꯁꯨꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯃꯨꯗꯅ ꯑꯩꯗ ꯉꯥꯏꯗꯩ ꯁꯔꯨ ꯅꯪꯁꯨ ꯁꯨꯕ ꯀꯩꯗꯧꯒꯦ ꯅꯨꯄꯤ ꯑꯩꯅ ꯁꯨꯔꯒ ꯅꯨꯄꯥ ꯅꯪꯅ ꯂꯦꯝꯖꯥ ꯆꯥꯗꯧꯔꯤꯕ ꯀꯩꯗꯧꯒꯦ ꯑꯗꯨꯕꯣ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯁꯣꯟꯖꯕꯤꯅꯤ ꯅꯨꯄꯥ ꯅꯣꯏꯒꯤ ꯃꯔꯨꯝ ꯊꯨꯞꯂꯒ ꯍꯤꯡꯖꯗꯧꯕꯅꯤ ꯅꯣꯏꯅ ꯁꯦꯜ ꯇꯥꯜꯂꯨꯔꯒ ꯑꯩꯈꯣꯏꯅ ꯃꯀꯨꯞ ꯃꯇꯥ ꯍꯣꯠꯅꯗꯧꯕꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯆꯥꯕꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯈꯥꯏꯗꯦ ꯃꯁꯤꯗꯩꯁꯤꯗ ꯆꯥꯛꯅ ꯄꯨꯈꯝ ꯆꯤꯡꯃꯥꯏꯃꯨꯛ ꯋꯥꯡꯅ ꯈꯤꯜꯂꯒ ꯆꯥꯔꯤꯕ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯀꯥꯟꯗꯅ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅ ꯑꯣꯟꯊꯣꯛꯅ ꯈꯥꯏꯔꯤꯕ ꯑꯇꯩ ꯍꯥꯏꯅꯕꯅꯤ ꯆꯥꯕ ꯊꯛꯄꯗꯤ ꯄꯥꯟꯅꯔꯣꯏꯁꯤꯀꯣ ꯍꯣꯏꯁꯦ ꯐꯔꯦ ꯅꯪꯒꯤ ꯐꯤ ꯅꯨꯡ ꯍꯥꯏꯗꯣ ꯈꯔ ꯌꯥꯗꯧꯕ ꯈꯜꯂꯒ ꯂꯩꯔꯣ ꯑꯗꯨꯒ ꯏꯅꯦꯒꯤꯁꯨ ꯆꯥꯛꯀꯧꯕꯗ ꯍꯥꯞꯅꯕ ꯀꯔꯤꯅꯣ ꯐꯤꯔ ꯀꯣꯜꯂ ꯀꯔꯤꯅೋ ꯈꯔ ꯂꯩꯕ ꯌꯥꯕꯗꯣ ꯌꯦꯡꯂꯒ ꯂꯩꯔꯣ ꯀꯩꯅꯣ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯀꯧꯈꯤꯁꯦ ꯍꯥꯏꯔꯣ ꯀꯩ ꯀꯥꯟꯅꯅꯕ ꯅꯪꯁꯨ ꯅꯄꯥꯝꯗ ꯆꯠꯅꯤꯡꯂꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯑꯗꯨꯁꯨ ꯆꯠꯅꯤꯡꯂꯝꯅꯤꯅꯦ ꯅꯪꯕꯣ ꯍꯣ ꯃꯈꯣꯏ ꯃꯄꯥꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯈꯪꯅꯤꯒꯦ ꯑꯩꯈꯣꯏꯗꯤ ꯑꯄꯪꯕꯤꯅꯦ
ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥ ꯃꯅꯤꯗꯨ ꯆꯥꯛꯀꯧꯁꯦ ꯍꯥꯏꯕꯗꯒꯤ ꯏꯁꯧ ꯏꯔꯥꯡꯅ ꯂꯣꯏꯔꯝꯃꯤ꯫ ꯇꯣꯟꯖꯥꯎꯁꯨ ꯑꯣꯟꯁꯤꯟꯅꯔꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕꯅꯤ ꯈꯟꯅ ꯃꯥꯅ ꯊꯣꯛꯄ ꯋꯥꯊꯤ ꯉꯥꯡꯕ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯃꯥꯒꯤ ꯋꯥ ꯊꯋꯥ ꯁꯥꯗꯕ ꯃꯇꯧ ꯎꯠꯄ ꯑꯗꯨꯅ ꯍꯦꯟꯅ ꯄꯤꯁꯛ ꯃꯆꯥꯗꯨ ꯏꯁꯧ ꯂꯥꯡꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯃꯥꯒꯤ ꯏꯁꯧꯗ ꯈꯥꯡꯕ ꯉꯝꯗꯅ ꯇꯣꯝꯕꯅ "ꯏꯃꯥ, ꯅꯪꯁꯤꯅ ꯃꯤꯒꯤ ꯃꯃꯥ ꯑꯇꯩꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯄꯤꯁꯛ ꯃꯆꯥꯅ "ꯃꯤꯍꯨꯟꯅ ꯃꯤꯍꯨꯟ ꯀꯥꯡꯂꯤꯕꯅꯤ, ꯅꯪꯅ ꯃꯔꯣꯜ ꯑꯃ! ꯑꯩꯅ ꯃꯤꯒꯤ ꯃꯃꯥ ꯑꯇꯩꯗꯒꯤ ꯀꯩꯗ ꯈꯦꯠꯅꯔꯒꯦ ꯍꯥ? ꯍꯣ, ꯃꯤꯒꯤ ꯃꯃꯥ ꯑꯇꯩꯗꯤꯅꯦ ꯏꯪꯅ ꯇꯞꯅ ꯋꯥ ꯍꯥꯏ, ꯏꯃꯥꯗꯤꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯁꯤ ꯐꯥꯎꯕ ꯏꯁꯧꯗ ꯂꯥꯡꯂꯒ ꯑꯗꯨꯝ ꯂꯩ꯫ ꯀꯣꯛꯁꯤ ꯆꯤꯛꯃꯟꯗꯅ ꯑꯩꯈꯣꯏꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ." "ꯀꯔꯤ? ꯑꯩꯕꯨ ꯏꯁꯧ ꯏꯔꯥꯡ ꯀꯜꯂꯤ ꯀꯥꯏ? ꯅꯃꯥ ꯑꯩꯉꯣꯟꯗꯕꯨ ꯄꯥꯎꯇꯥꯛꯀ ꯄꯤꯁꯤꯜꯂꯛꯂꯗꯅ ꯃꯁꯤ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯀꯣꯛ ꯆꯤꯛꯄꯒ ꯂꯣꯏꯅ ꯐꯍꯟꯈꯤꯕ ꯅꯪ." ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯌꯥꯡꯂꯦꯟꯗ ꯍꯦꯛꯇ ꯗꯨꯞ ꯗꯨꯞ ꯂꯥꯎꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯃꯃꯥꯅ ꯄꯨꯔꯛꯄ ꯑꯗꯨꯗ ꯀꯞꯈꯠꯂꯛꯂꯝꯃꯤ꯫ ꯄꯤꯁꯛ ꯃꯆꯥ ꯃꯆꯥꯅꯨꯄꯥꯅ ꯀꯞꯈꯠꯂꯛꯄꯗꯨꯗ ꯁꯥꯎꯔꯝꯕꯗꯨ ꯐꯥꯊꯗꯨꯅ "ꯌꯥꯔꯦ, ꯀꯞꯂꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯀꯞꯅꯤꯅꯦꯅ ꯅꯥꯈ꯭ꯌꯥꯠ ꯑꯗꯨꯅ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯎꯊꯣꯛꯂꯒ ꯅꯅꯞꯅꯤ ꯅꯇꯤꯟꯅꯤ, ꯌꯥꯝꯅ ꯊꯤꯀꯣ." ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥ ꯆꯪꯁꯤꯜꯂꯒ ꯐꯤꯖꯤꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯃꯄꯤꯒ ꯃꯅꯞ ꯃꯇꯤꯟ ꯃꯌꯥꯝꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯕꯗꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯀꯦꯁꯤꯟꯅꯗꯨꯅ ꯅꯤꯡꯉꯥꯏꯑꯣꯏ ꯀꯩꯑꯣꯏ "ꯏꯃꯥꯎ." "ꯀꯩꯅꯣ?" "ꯍꯩꯉꯥꯟ ꯆꯥꯅꯤꯡꯉꯦꯕ." "ꯑꯩꯁꯦ ꯁꯥꯎꯔꯔꯣꯏꯒ ꯍꯣꯠꯅꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦꯕ, ꯆꯥꯒꯦꯒ ꯊꯛꯀꯦꯒ ꯅꯄꯥ ꯀꯇꯟꯗꯨꯅ ꯃꯔꯣꯜ ꯑꯃ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯍꯥꯏꯕ ꯌꯥꯗꯦ, ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯆꯥꯒꯦꯒ ꯊꯛꯀꯦꯒ ꯄꯦꯜꯂꯕꯅꯤꯍꯦ." "ꯏꯃꯥ, ꯂꯩꯗ꯭ꯔꯁꯨ ꯍꯩꯒ꯭ꯔꯨ ꯂꯩꯕꯗꯣ ꯉꯥꯟꯕꯤꯌꯣꯕ ꯏꯃꯥ." ꯑꯩꯅꯦꯀꯣ ꯏꯃꯥꯒ ꯑꯃꯇ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦꯗ, ꯍꯩꯉꯥꯟ ꯉꯥꯟꯕꯒ ꯑꯃꯠꯇ ꯍꯩꯇꯦꯀꯣ ꯑꯇꯣꯝꯕ, ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯅꯤ, ꯏꯃꯥ ꯁꯥꯎꯔꯛꯀꯅꯤꯀꯣ." "ꯈꯪꯗꯦ, ꯑꯩꯗꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ, ꯉꯥꯟꯒꯦꯔ ꯂꯩꯒꯦꯔ ꯑꯩꯗꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ." "ꯑꯇꯣꯝꯕ, ꯏꯃꯥꯕꯨ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦꯃꯤ ꯅꯪꯕꯣ, ꯀꯣꯟꯅ ꯆꯥꯔꯣꯕ." ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯆꯥꯒꯦ ꯍꯥꯏꯔꯤꯕꯗꯨ ꯀꯣꯟꯅ ꯆꯥꯔꯣ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯌꯥꯔꯣꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯅꯤꯡꯉꯥꯏ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯊꯦꯝꯕ ꯌꯥꯝꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇꯦ ꯈꯣꯟꯀꯟꯇꯛꯅ "ꯌꯥꯔꯦ ꯇꯣꯛꯑꯣ, ꯂꯥꯛꯑꯣ ꯑꯥꯗ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯁꯤ ꯂꯥꯛꯑꯣ, ꯄꯣꯠꯐꯝꯗꯒꯤ ꯁꯣꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ." ꯇꯣꯝꯕ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯅꯣꯛꯃꯤ "ꯏꯃꯥ, ꯑꯗꯨꯗꯤ ꯍꯩꯉꯥꯟ ꯃꯇꯨꯝ 2 ꯁꯣꯠꯄꯤꯌꯨꯀꯣ." ꯅꯪꯁꯤꯗꯤꯕ ꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯅꯔꯒ ꯌꯥꯏ ꯍꯥꯏꯗꯅ ꯅꯪꯅꯦ ꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯅꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯐꯠ ꯂꯥꯎꯅ ꯄꯝꯈꯠꯂꯒ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯏꯁꯧ ꯂꯥꯡꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯜ ꯂꯩꯕ ꯂꯩꯇꯕ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯗꯤ ꯑꯗꯨꯃꯛ ꯁꯣꯠꯂꯒ ꯑꯣꯏꯔꯕꯁꯨ ꯄꯨꯔꯒ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯆꯥꯕ ꯊꯛꯄꯗꯤ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯣꯏꯅ ꯁꯣꯠꯃꯟꯕ ꯑꯗꯨꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯄꯤꯁꯛ ꯃꯆꯥ ꯂꯥꯛꯄ ꯎꯕ ꯈꯨꯗꯤꯡꯒꯤ ꯁꯣꯠꯇꯧꯒꯤ ꯂꯥꯛꯂꯦ ꯍꯥꯏꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯇꯨꯡꯗ ꯁꯣꯠꯂꯒ ꯆꯥꯔꯒ ꯄꯨꯔꯒ ꯁꯤꯡꯕꯤꯁꯤ ꯂꯥꯛꯂꯦ ꯍꯥꯏꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯍꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯁꯦꯜ ꯄꯨꯕꯗꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯤ꯫ ꯑꯃꯗꯒꯤ ꯑꯃꯨꯛ ꯄꯨꯔꯒ ꯑꯃꯗ ꯑꯃꯨꯛ ꯁꯤꯡꯕ, ꯑꯁꯨꯝꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕ ꯑꯗꯨꯅ ꯃꯤꯅꯗꯤ ꯃꯈꯣꯏꯗꯨ ꯁꯦꯜ ꯋꯥꯠꯇꯅ ꯂꯩꯕꯩ ꯈꯟꯗꯨꯅ ꯁꯦꯜ ꯍꯪꯕꯗ ꯑꯗꯨꯃꯛ ꯁꯦꯜ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯦꯟꯕ ꯑꯗꯨꯅꯗꯤ ꯄꯤꯁꯛ ꯃꯆꯥꯗꯨ ꯄꯦꯟꯖꯗꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ "ꯃꯈꯣꯏ ꯃꯄꯥ, ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯈꯔ ꯁꯣꯠ ꯈꯔ ꯄꯨ ꯇꯧꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯟꯈꯤꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥ? ꯅꯪꯁꯤꯕꯨ ꯅꯨꯄꯥꯅꯤꯀꯣ, ꯅꯇꯨ ꯅꯆꯥ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯄꯤꯖꯕ ꯊꯛꯄ ꯉꯝꯗꯕ ꯅꯪꯅ ꯅꯨꯄꯥ ꯑꯣꯏꯗꯅ ꯀꯩꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯀꯥꯟꯅꯗꯕ ꯑꯩꯉꯣꯟꯗꯅꯤꯅꯦ ꯅꯪꯅ ꯂꯩꯖꯒꯦ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯗꯣ, ꯀꯥꯎꯅꯨꯅꯦ ꯅꯪꯕꯣ." "ꯍꯣ, ꯑꯗꯨꯗꯤꯅꯦ ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯊꯝꯂꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨꯗ ꯑꯩꯁꯨꯅꯦ ꯃꯤꯠ ꯊꯛꯇꯅ ꯅꯉꯣꯟꯗ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯟꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯨꯝ ꯇꯧꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯍꯥꯏꯒꯦ? ꯑꯁꯨꯝꯅ ꯇꯧꯗꯧꯕ ꯑꯣꯏꯔꯗꯤ ꯅꯉꯣꯟꯗ ꯂꯩꯖꯔꯝꯗꯕꯅ ꯐꯕꯅꯤ." "ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯇꯣꯏꯅ ꯁꯨꯃꯥꯏꯅ ꯄꯦꯠꯄꯥ ꯉꯥꯡꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯑꯩꯒꯤ ꯌꯨ ꯊꯛꯁꯦꯟꯁꯨ ꯂꯩꯇꯦ, ꯍꯣꯔꯦꯟꯒꯤ ꯆꯦꯡꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯅꯥꯗꯒꯤꯅꯣ ꯁꯦꯜ ꯈꯔ ꯄꯨꯕ ꯌꯥꯕ ꯍꯪꯃꯤꯟꯅꯔꯨꯁꯤ." ꯄꯤꯁꯛ ꯃꯆꯥꯁꯨ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯆꯥꯛ ꯄꯜꯂꯛꯄꯗ ꯃꯕꯨꯛ ꯂꯥꯝꯂꯗꯤ ꯈꯜꯂꯨꯕꯗ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯗꯨ ꯉꯥꯏꯍꯥꯛ ꯂꯥꯎꯅꯕ ꯌꯥꯕ ꯂꯥꯎꯅꯔꯨꯔꯕꯁꯨ ꯁꯦꯜ ꯄꯨꯔꯝꯗꯥꯏ ꯑꯗꯨꯗꯗꯤ ꯑꯅꯤꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯔꯥꯏꯗ ꯀꯅꯥꯒꯤꯗ ꯁꯦꯜ ꯄꯨꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯃꯈꯣꯏ ꯃꯄꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯈꯟꯗꯨꯅ ꯁꯦꯜ ꯑꯁꯨꯝ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯑꯗꯨꯒ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯑꯗꯨ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯗ꯭ꯔꯤꯁꯦ꯫ ꯑꯗꯣ
ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯃꯨꯅꯥꯟꯗꯨꯗꯤ ꯑꯩꯗꯤ ꯍꯩꯅꯗꯦꯅꯤ ꯃꯁꯛꯇꯨꯒ ꯃꯨꯔꯒ ꯂꯪꯕꯗꯣ ꯁꯦꯟꯗꯣꯏ ꯈꯨꯂꯧ ꯂꯥꯛꯂꯧ ꯌꯥꯝꯅ ꯆꯥꯗꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯉꯥꯡꯅꯩꯅꯦ ꯃꯃꯥ ꯑꯗꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯑꯃꯨꯖꯥꯎ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯈ꯭ꯔꯕꯅꯤꯅꯦ ꯃꯨꯖꯥꯎ ꯆꯥꯎꯕ ꯑꯃꯨꯖꯥꯎ ꯁꯦꯜꯂꯧ ꯆꯥꯔꯣꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯗꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯜꯂꯧ ꯆꯥꯔꯣꯛ ꯌꯥꯝꯅ ꯊꯤꯕ ꯁꯥꯔꯒꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯄꯨꯔꯒ ꯁꯨꯛꯁꯦꯡ ꯍꯦꯛ ꯁꯦꯡꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯃꯣꯏꯅ ꯀꯔꯤꯕꯨ ꯇꯧꯖꯅꯤꯒꯦ ꯃꯃꯥ ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯁꯤꯁꯨ ꯌꯥꯏꯌꯦ ꯀꯣꯛꯇꯤ ꯑꯩꯉꯣꯟꯗꯩ ꯅꯪꯅ ꯑꯗꯨꯝ ꯍꯦꯜꯂꯤꯅꯦ ꯀꯣꯛꯄꯨꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤꯗ ꯀꯇꯟ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯗ ꯂꯩꯔꯝꯂꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯗꯧꯕꯅꯤ ꯅꯪꯉꯣꯟꯗ ꯂꯩꯗꯅ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯕꯅꯤ ꯍꯣ ꯀꯣꯛ ꯂꯩꯕꯗꯨꯅꯅꯦ ꯀꯇꯟ ꯑꯩꯉꯣꯟꯗ ꯂꯩꯔꯛꯂꯤꯕꯁꯤ ꯀꯥꯟꯅꯗꯦ ꯁꯨꯃꯥꯏꯅ ꯉꯥꯡ ꯂꯩꯔꯒꯨꯝꯁꯤ ꯆꯠꯂꯣ ꯅꯐꯤꯟꯅꯔ ꯂꯣꯏꯁꯤꯜꯂꯔꯣ ꯁꯦꯟꯗꯣꯏ ꯆꯥꯕ ꯃꯨꯅꯥꯟꯗꯒꯤꯅꯤ ꯈꯪꯗꯦ ꯑꯃꯨꯖꯥꯎꯗꯒꯤꯅꯤ ꯈꯪꯗꯦ ꯑꯐꯪꯕ ꯑꯃꯗꯒꯤ ꯍꯦꯛꯇ ꯄꯨꯔꯨꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥ ꯃꯐꯤ ꯍꯣꯡꯂꯨꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯦꯜ ꯄꯨꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯑꯅꯤꯃꯛꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯔꯛꯇ꯭ꯔꯕꯗ ꯀꯅꯥꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯨꯏꯅ ꯁꯥ ꯊꯤꯕꯗꯧꯅ ꯀꯅꯥ ꯀꯅꯥꯒꯤ ꯁꯦꯜ ꯂꯩꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯏꯅꯥꯛ ꯈꯨꯟꯗꯕ ꯆꯥꯕ ꯊꯛꯄꯗꯤ ꯑꯗꯨꯃꯛ ꯋꯥꯠꯆꯗꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯔꯨꯞ ꯐꯪꯕ ꯅꯨꯃꯤꯠ ꯍꯦꯛ ꯊꯣꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪ ꯑꯃꯗ ꯑꯃꯨꯛ ꯆꯪ ꯇꯧꯗꯨꯅ ꯁꯦꯜ ꯍꯪꯕꯗ ꯊꯥꯕꯂꯩꯅ ꯏꯕꯦꯝꯃ ꯄꯤꯁꯛ ꯅꯅꯦ ꯍꯣꯏꯒꯤꯗꯤ ꯁꯦꯜ ꯂꯩꯇꯦꯅꯦ ꯑꯗꯨꯕꯨꯅꯦ ꯑꯋꯥꯡꯒꯤ ꯊꯝꯕꯧ ꯍꯣꯏꯒꯤꯗꯤ ꯉꯁꯤ ꯃꯔꯨꯞ ꯐꯥꯎꯕꯅꯤ ꯃꯈꯣꯏꯒꯤꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯏꯟꯗꯣꯟ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯏꯅꯦꯒ ꯆꯠꯃꯤꯟꯅꯔꯒ ꯑꯃꯨꯛꯇ ꯍꯪꯃꯤꯟꯅꯔꯨꯁꯤꯗꯅ ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯣꯏ ꯑꯗꯨꯝ ꯆꯠꯂꯁꯨ ꯄꯤꯔꯛꯀꯅꯤ ꯈꯜꯂꯤꯗ ꯏꯟꯗꯣꯟ ꯑꯃꯨꯛ ꯄꯤꯌꯨ ꯌꯥꯗ꯭ꯔꯗꯤ ꯏꯟꯗꯣꯟ ꯌꯥꯎꯔꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤꯅ ꯇꯧꯕꯅꯤ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯃꯥꯡ ꯊꯥꯅ ꯊꯥꯕꯂꯩꯗꯨ ꯊꯝꯕꯧ ꯍꯣꯏꯗ ꯁꯦꯜ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯊꯥꯕꯂꯩ ꯌꯥꯎꯕꯗꯨꯗ ꯃꯣꯏꯁꯨ ꯊꯥꯖꯗꯨꯅ ꯁꯦꯜꯗꯨ ꯄꯤꯔꯛꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯁꯦꯜꯗꯨ ꯎꯕꯗ ꯃꯃꯤꯠ ꯊꯛꯇꯨꯅ ꯍꯔꯥꯎꯅ ꯁꯨꯕ ꯅꯣꯝꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩꯗ ꯏꯊꯥ ꯊꯥꯖꯗꯅ ꯁꯦꯟꯗꯣꯏ ꯆꯥꯕ ꯕꯣꯀꯨꯜꯗꯨ ꯁꯦꯜ ꯊꯧꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯕꯣꯀꯨꯜ ꯇꯣꯟꯖꯥꯎ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯣꯏ ꯇꯣꯟꯖꯥꯎ ꯃꯣꯏꯒꯤꯁꯤꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯇꯣꯟꯖꯥꯎ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯖꯥꯎꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯇꯣꯟꯖꯥꯎ ꯇꯥꯁꯤꯟꯅꯗ ꯂꯩꯕꯗꯨ ꯌꯥꯔꯛꯇ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯈꯨꯔꯥ ꯀꯟꯅ ꯀꯧꯕꯗꯨꯗ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯅ ꯈꯜꯂꯨꯔꯦ ꯈꯨꯔꯥ ꯑꯣꯏꯔꯦ ꯌꯥꯅꯤ ꯀꯥꯈꯠꯄꯤꯔꯣ ꯍꯣꯏ ꯅꯣꯏꯕꯨ ꯃꯊꯣꯏꯁꯨ ꯑꯃꯠꯇ ꯍꯨꯟꯒꯠꯂꯛꯇꯦ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯈꯨꯔꯥ ꯍꯟꯗꯛꯁꯦ ꯁꯦꯜ ꯐꯪꯗꯧꯕ ꯑꯃ ꯃꯄꯥ ꯑꯃ ꯏꯆꯨꯝ ꯆꯨꯝꯗ ꯂꯩꯔꯤ ꯃꯗꯨ ꯍꯦꯛ ꯐꯪꯂꯛꯄꯒ ꯈꯨꯔꯥꯒꯤꯗ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯣꯏꯁꯤ ꯃꯤꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯨꯁꯤꯜꯂꯦ ꯍꯥꯏꯅ ꯇꯥꯏꯗ ꯕꯣꯀꯨꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯟꯖꯥꯎꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯔꯥ ꯍꯟꯗꯛꯁꯦ ꯑꯉꯥꯡꯁꯤꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯒ ꯁꯣꯝꯗ ꯁꯦꯜ ꯂꯥꯛꯇꯧꯕꯗꯣ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯕꯗꯒꯤ ꯂꯥꯛꯇꯕꯗꯒꯤ ꯈꯔꯕꯨꯗꯤ ꯄꯨꯁꯤꯜꯂꯤ ꯑꯗꯣ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯅ ꯍꯦꯟꯖꯤꯟꯅ ꯇꯝꯕ ꯄꯥꯎꯗꯣ ꯄꯪꯊꯥ ꯊꯥꯖꯕꯤꯅꯨꯗ ꯑꯩꯈꯣꯏꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯈꯨꯔꯥ ꯍꯣꯏꯒꯤ ꯁꯦꯜꯗꯨꯕꯨ ꯃꯊꯣꯏ ꯀꯥꯏꯅ ꯍꯨꯟꯒꯦꯅꯦ ꯍꯟꯗꯛꯇꯕꯨ ꯅꯥꯇꯩ ꯆꯥꯗꯕꯒꯤ ꯇꯧꯕꯅꯤ ꯍꯣꯏꯗ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯊꯣꯏꯁꯤꯁꯨ ꯄꯪꯀꯨꯏꯗꯤ ꯀꯨꯏꯗꯅ ꯄꯤꯅꯕ ꯇꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯅ ꯕꯣꯀꯨꯜꯗꯨ ꯇꯣꯟꯖꯥꯎꯒꯤ ꯁꯦꯝꯖꯤꯟ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯖꯗꯨꯅ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ ꯇꯣꯟꯖꯥꯎꯁꯨ ꯕꯣꯀꯨꯜ ꯆꯠꯈ꯭ꯔꯕꯗ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯅꯧꯔꯤꯉꯩꯒꯤ ꯃꯇꯧ ꯃꯥꯜꯍꯜꯂꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗꯒꯤꯗꯤ ꯁꯦꯟꯗꯣꯏ ꯀꯥꯏꯗꯒꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯟꯖꯥꯎꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯄ ꯅꯨꯄꯤ ꯑꯃꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯎꯔꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯃꯃꯣꯟꯅ ꯐꯤ ꯀꯥꯝꯂꯒ ꯆꯪꯂꯛꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯇꯣꯟꯖꯥꯎ ꯋꯥꯈꯜꯗ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯣꯝꯗꯒꯤꯅ ꯇꯧꯔꯛꯂꯤꯁꯤꯅ ꯑꯃ ꯊꯦꯝꯂꯒ ꯊꯥꯗꯣꯛꯈꯤꯕꯗ ꯉꯥꯏ ꯑꯁꯤ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯂꯦꯅꯦ ꯑꯁꯤ ꯈꯟꯅ ꯎꯄꯥꯏ ꯂꯩꯇ ꯇꯣꯟꯖꯥꯎ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯩꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯁꯣꯝꯗꯒ ꯀꯣꯏꯊꯣꯛꯄꯤꯔꯛꯂꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯇꯣꯟꯖꯥꯎ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯊꯣꯏꯁꯨ ꯊꯥ 2-3 ꯁꯨꯔꯤ ꯍꯨꯜꯂꯛꯇꯕ ꯑꯗꯨꯒ ꯃꯔꯣꯜ ꯃꯔꯤꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯑꯩꯅꯦ ꯅꯪꯁꯤ ꯀꯅꯥꯅꯠꯇꯦ ꯈꯜꯂꯒ ꯌꯦꯡꯕ ꯌꯥꯕꯗꯤ ꯌꯦꯡꯂꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯁꯤꯗꯤ ꯌꯥꯅꯅꯤ ꯈꯅꯤ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯔꯛꯂꯦ ꯏꯆꯦ ꯁꯧꯒꯠꯈꯤꯅꯣ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯨ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯖꯥꯎ ꯕꯣꯀꯨꯜꯗ ꯈꯨꯝꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯣꯃꯣꯟꯁꯨ ꯇꯣꯟꯖꯥꯎꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯗꯨꯅ ꯏꯇꯞ ꯇꯞꯊꯅ ꯐꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯈꯔ ꯃꯈꯩꯗꯤ ꯐꯨꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯎꯗꯅ ꯍꯣꯏ ꯏꯆꯦ ꯑꯩꯗꯤ ꯀꯧꯕ ꯀꯧꯏ ꯍꯩ ꯃꯃꯥ
ꯏꯆꯦꯅ ꯂꯥꯛꯂꯤꯁꯦ ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯕ ꯀꯩꯅꯣ ꯈꯤꯇ ꯁꯦꯝꯂꯛꯎꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯀꯔꯤꯝꯇ ꯁꯦꯝꯂꯨꯔꯅꯨ ꯉꯁꯤꯒꯤꯗꯤ ꯑꯩ ꯁꯣꯍꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯣꯃꯣꯟꯁꯨ ꯇꯣꯟꯖꯥꯎꯗ ꯁꯦꯜꯗꯨ ꯁꯣꯏꯗꯅ ꯄꯤꯈꯠꯂꯧ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯇꯣꯏꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯃꯟꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨꯗꯤ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯈꯤꯇꯁꯨ ꯀꯩꯗꯧꯒꯦ ꯅꯨꯡꯇꯤꯒꯤ ꯌꯨꯝꯁꯤꯗ ꯁꯦꯜ ꯊꯨꯕ ꯃꯌꯥꯝꯅ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕꯗꯧꯅ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩ ꯀꯣꯛꯄꯨ ꯉꯥꯎꯔꯦ ꯃꯤ ꯁꯦꯜ ꯄꯨꯔꯝꯗꯥꯏꯗꯤ ꯅꯪꯁꯨ ꯀꯅꯥꯅ ꯀꯅꯥꯒꯤꯗ ꯁꯦꯜ ꯂꯩ ꯍꯥꯏꯅ ꯃꯅꯝ ꯁꯠ ꯁꯠ ꯅꯝꯕꯅ ꯍꯩꯔꯤꯕ ꯑꯗꯨꯒ ꯁꯦꯜ ꯊꯨꯕ ꯂꯥꯛꯂꯝꯗꯥꯏꯗꯅ ꯑꯩꯉꯣꯟꯗ ꯏꯟꯊꯣꯛꯂꯒ ꯍꯩꯅꯩꯒ ꯍꯩꯅꯗꯦꯒ ꯁꯣꯏꯔꯣꯏꯀꯣ ꯍꯣ ꯑꯗꯨꯗꯤꯅꯦ ꯃꯈꯣꯏ ꯃꯄꯥꯅꯤ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯌꯨꯝꯕꯨꯔꯦꯝ ꯍꯥꯏꯗꯣ ꯑꯣꯏꯕꯒꯤꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯌꯨꯝꯕꯨꯔꯦꯝꯕ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯌꯨꯝꯕꯨꯔꯦꯝꯕꯤ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯒꯤ ꯚꯥꯔ ꯄꯨꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ ꯁꯣꯝꯗ ꯃꯅꯤ ꯏꯕꯦꯝꯃ ꯑꯃꯨꯕꯤꯁꯨ ꯃꯌꯥꯒ ꯃꯆꯜꯒꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯇꯥꯕꯗ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯛꯁꯤ ꯁꯣꯟꯖꯗꯨꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕꯁꯨ ꯉꯝꯗꯦ ꯇꯥꯔꯤꯕ ꯄꯥꯎꯁꯤꯒ ꯏꯅꯝꯃ ꯗꯥꯗꯥ ꯅꯆꯜꯅ ꯃꯇꯝ ꯆꯥꯅ ꯏꯌꯥꯒꯤ ꯀꯥꯏꯔꯤꯕ ꯌꯨꯝꯕ ꯑꯁꯤ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯉꯝꯍꯧꯗ꯭ꯔꯦ ꯅꯈꯣꯏꯅ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯑꯃꯨꯛꯇ ꯏꯆꯥ ꯏꯃꯧ ꯑꯅꯤꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯇꯥꯛꯄꯤꯌꯨ ꯍꯦ ꯅꯣꯡꯗꯝꯕ ꯅꯪꯅ ꯑꯃꯨꯛꯇ ꯏꯆꯥ ꯏꯃꯧ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤꯅꯤ ꯉꯝꯗꯅ ꯇꯛꯁꯤ ꯁꯣꯟꯖꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯟꯖꯥꯎꯒꯤ ꯌꯨꯝꯗꯨ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯌꯥꯝ ꯂꯥꯛꯂꯒ ꯁꯦꯜ ꯊꯧꯃꯟꯕꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯕꯅꯤ ꯑꯅꯤꯗꯨ ꯁꯦꯜ ꯊꯧꯕ ꯃꯌꯥꯝꯅ ꯁꯦꯜ ꯄꯪꯊꯧꯗ ꯊꯧꯕꯗ ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯗꯕ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯣꯏꯂꯣ ꯂꯣꯠꯂꯒ ꯈꯪꯂꯝꯃꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯕꯀꯨꯜꯗꯨ ꯃꯇꯩ ꯃꯅꯥꯎꯅ ꯁꯦꯟꯗꯣꯏ ꯍꯨꯟꯃꯜꯂꯛꯇꯕꯗꯨꯗ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯒꯦ ꯈꯟꯅ ꯁꯥꯎꯅ ꯐꯤ ꯐꯤ ꯀꯥꯝꯂꯒ ꯂꯥꯛꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯣꯏ ꯇꯣꯟꯖꯥꯎ ꯇꯣꯟꯖꯥꯎ ꯅꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯕꯀꯨꯜꯗꯨ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯨꯡꯗꯅ ꯄꯤꯁꯛ ꯃꯆꯥꯗꯨ ꯃꯄꯥꯜ ꯊꯣꯛꯀꯦ ꯇꯧꯕꯗ ꯇꯣꯟꯖꯥꯎꯅ ꯇꯞꯅ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯀꯥꯏꯗꯅꯣꯅꯦ ꯍꯣ ꯈꯨꯔꯥ ꯂꯥꯛꯂꯤꯁꯤ ꯋꯥ ꯅꯪ ꯐꯖꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯗꯨꯝ ꯂꯥꯎ ꯂꯩꯕ ꯇꯥꯔꯤ ꯑꯗꯨꯅ ꯋꯥ ꯍꯥꯏꯔꯨꯒꯦ ꯇꯧꯕꯅꯤ ꯍꯩ ꯊꯣꯛꯈꯤꯅꯨ ꯂꯥꯎ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯤ ꯂꯩꯇꯕ ꯃꯥꯟꯅꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯑꯅꯤꯗꯨ ꯁꯦꯟꯗꯣꯏ ꯆꯥꯕ ꯕꯀꯨꯜꯕꯨ ꯆꯠꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯜꯗꯅ ꯀꯅꯥꯝꯇꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯕꯀꯨꯜ ꯁꯥꯎꯅ ꯍꯥꯏ ꯌꯥꯝꯅ ꯍꯩꯅ ꯂꯣꯠꯂꯤꯗ ꯃꯇꯩ ꯃꯅꯥꯎꯁꯦ ꯐꯩ ꯈꯪꯅꯤꯕ ꯁꯦꯜ ꯄꯨꯔꯝꯗꯥꯏꯗꯅ ꯒꯦꯔꯤ ꯒꯦꯔꯤ ꯊꯛꯁꯤꯟꯅꯕ ꯑꯗꯨꯒ ꯁꯦꯜ ꯁꯤꯡꯂꯝꯗꯥꯏꯗꯅ ꯂꯣꯠꯂꯒ ꯈꯪꯕ ꯀꯥꯟꯅꯗꯦ ꯌꯨꯝꯁꯤꯗ ꯀꯩ ꯊꯥꯡꯕ ꯂꯩꯕ ꯌꯥꯕꯒꯦ ꯌꯦꯡꯂꯒ ꯄꯨꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯅ ꯕꯀꯨꯜ ꯃꯥꯡꯒꯣꯜꯗꯨꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯂꯒ ꯀꯔꯤ ꯊꯥꯡꯕ ꯌꯥꯕ ꯂꯩ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯇꯨꯡꯗ ꯊꯥꯏꯅꯒꯤ ꯁꯦꯟꯖꯦꯡꯒꯤ ꯆꯥꯏꯁꯦꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯑꯁꯤꯗ ꯂꯩꯔꯦ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯃꯁꯤꯒꯤ ꯃꯃꯜꯁꯤꯅ ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯟꯗꯣꯏꯗꯤ ꯀꯣꯟꯅꯔꯅꯤ ꯑꯁꯤ ꯍꯥꯏꯅ ꯕꯀꯨꯜ ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣꯏ ꯆꯩꯁꯦꯜꯁꯦ ꯄꯨꯔꯤ ꯍꯟꯗꯛ ꯊꯥꯒꯤꯗꯤ ꯀꯣꯟꯅꯔꯤ ꯑꯗꯣ ꯃꯔꯦꯞꯇꯨ ꯊꯨꯅ ꯄꯤꯊꯣꯛꯅꯕ ꯊꯨꯅ ꯍꯣꯠꯅꯧꯀꯣ ꯑꯁꯤ ꯍꯥꯏꯅ ꯕꯀꯨꯜꯗꯨ ꯆꯩꯁꯦꯜꯗꯨ ꯄꯨꯔꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯏꯃꯨꯡꯗꯅ ꯄꯤꯁꯛ ꯃꯆꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯔꯤ ꯑꯁ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯃꯤꯉꯣꯟꯗ ꯕꯟꯗꯨꯛ ꯐꯥꯎꯕ ꯊꯝꯗꯕ ꯆꯩꯁꯦꯜꯗꯨ ꯑꯔꯤꯛꯄ ꯕꯀꯨꯜ ꯍꯥꯏꯁꯤꯅ ꯄꯨꯈ꯭ꯔꯦꯕ ꯑꯁ ꯑꯩ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯒꯦꯗ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯑꯁ ꯅꯪꯒꯤ ꯋꯥ ꯇꯥꯔꯨꯕꯗ ꯑꯩꯅ ꯄꯥꯝꯖꯕ ꯆꯩꯁꯦꯜꯗꯨꯁꯨ ꯃꯤꯅ ꯄꯨꯈ꯭ꯔꯦꯗꯅ ꯑꯩ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥ ꯃꯈꯨꯠ ꯃꯈꯣꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯒ ꯈꯪꯂꯝꯃꯤ ꯇꯣꯟꯖꯥꯎ ꯃꯥꯁꯨ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯇꯞꯅ ꯃꯃꯥ ꯇꯣꯛꯂꯁꯤ ꯌꯥꯔꯦ ꯀꯣꯟꯅ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃꯃꯨꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯥꯏꯗꯒꯤ ꯂꯩꯕꯅꯣ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥই ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯗ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯅꯣ ꯑꯁꯤꯒꯨꯝꯕ ꯆꯩꯁꯦꯜ ꯑꯃꯕꯨ ꯂꯩꯕ ꯐꯪꯗꯧꯔꯤꯒꯦ ꯃꯃꯥ ꯁꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯧ ꯀꯩꯗꯧꯒꯦ ꯑꯩ ꯇꯞꯊꯕ ꯉꯝꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯒꯤ ꯁꯦꯟꯊꯣꯛ ꯅꯪ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯕ ꯉꯝꯗꯕ ꯄꯨꯟꯁꯤ ꯃꯔꯦꯜꯁꯤꯗ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯝꯃꯤ ꯄꯤꯁꯛ ꯃꯆꯥ ꯏꯃꯨꯡ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯃꯥ ꯃꯁꯥꯒꯤꯁꯨ ꯃꯔꯥꯜ ꯂꯩ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯃꯔꯥꯜ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯗ ꯂꯣꯏꯅ ꯊꯪꯖꯤꯜꯂꯛꯂꯝꯃꯤ ꯇꯣꯟꯖꯥꯎꯁꯨ ꯈꯥꯡꯕ ꯉꯝꯗ ꯁꯥꯎꯔꯤ ꯇꯧꯗꯨꯅ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯃꯥ ꯍꯥꯏꯌꯨꯅꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣꯕ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯁꯤ ꯇꯧꯅ ꯇꯛꯅ ꯈ꯭ꯋꯥꯏꯔꯤꯕ꯭ꯔꯣ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯕ ꯌꯥꯕꯅꯦ ꯍꯣꯠꯅꯅꯤꯡꯉꯥꯏ ꯎꯄꯥꯏꯗꯤ ꯂꯩꯇꯅ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯅ ꯇꯧꯐꯝ ꯈꯪꯗ ꯇꯣꯟꯖꯥꯎ ꯁꯥꯎꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯥꯟꯗꯨꯗ ꯃꯈꯣꯡꯅ ꯍꯦꯛꯇ ꯀꯥꯎꯁꯤꯟꯈꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯤꯕ ꯑꯗꯨꯗ ꯄꯤꯁꯛ ꯃꯆꯥ ꯁꯥꯎꯒꯠꯂꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯦꯜ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯁꯤꯡꯅ ꯃꯄꯥ ꯆꯥꯅꯕ
ꯄꯣꯠ ꯈꯟꯗꯨꯅ ꯍꯦꯛꯇ ꯃꯠꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨ ꯌꯨꯝꯕꯥꯜ ꯃꯊꯣꯡ ꯇꯥꯔꯛꯇꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ ꯇꯣꯟꯖꯥꯎꯒꯤ ꯄꯤꯁꯛ ꯃꯆꯥꯒꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯅꯦ ꯏꯕꯦꯝꯃ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨ ꯇꯇꯨꯕ ꯈꯣꯟꯖꯦꯜꯗ "ꯏꯅꯦ, ꯏꯅꯦ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯈꯣꯏꯕꯣ? ꯏꯅꯦ, ꯅꯌꯥꯒ ꯅꯆꯜꯒꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯅꯦꯒꯤ ꯇꯣꯟꯖꯥꯎ, ꯅꯅꯦ ꯑꯁꯣꯟꯕꯤ ꯑꯩꯅꯁꯨ ꯏꯌꯥꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯗꯦ ꯇꯧꯔꯤꯁꯦ꯫ ꯏꯅꯦ, ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯌꯨꯝ ꯍꯤꯡꯈꯣꯜꯁꯦ ꯃꯠꯂꯒꯦ ꯍꯥꯏꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯣ, ꯑꯍꯜꯁꯤꯡꯗꯨꯅ ꯁꯨꯊꯥꯡ ꯀꯌꯥꯗꯒꯤ ꯋꯥꯅ ꯇꯥꯁꯤꯟꯖꯔꯛꯄ ꯂꯧ ꯍꯤꯡꯈꯣꯜ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯥꯏꯗꯅ ꯇꯨꯝꯗꯅ ꯂꯣꯏꯔꯕꯗ ꯍꯤꯡꯈꯣꯜ ꯃꯆꯦꯠ ꯑꯗꯨꯁꯨ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯇꯥꯔꯕ? ꯅꯣꯏꯅꯦ ꯌꯥꯝꯅꯗꯤ ꯍꯦꯟꯃꯟꯕꯅꯤ꯫ ꯑꯩꯅ ꯊꯥꯏꯅ ꯉꯥꯡꯁꯛꯇꯅ ꯇꯧꯕꯗꯣ ꯂꯧꯔꯝꯂꯕꯗꯤ ꯑꯁꯤ ꯌꯧꯅ ꯐꯤꯕꯝꯁꯦ ꯁꯣꯛꯂꯣꯏꯗꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯅꯦꯅ ꯍꯥꯏꯅꯕ ꯌꯥꯕ ꯍꯥꯏꯅꯔꯒꯦ꯫ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔ ꯅꯣꯝꯂꯒ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯁꯤꯡꯗꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯊꯕꯛꯁꯨ ꯍꯥꯟꯅꯗꯧꯅ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯅꯁꯨ ꯊꯣꯏꯕꯗ ꯊꯕꯛꯇꯣ ꯃꯥꯅ ꯐꯪꯅꯕ ꯊꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯅꯔꯒꯦ꯫ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯍꯩ꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤ ꯄꯦꯟꯗꯅ ꯑꯅꯤꯗꯨꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯑꯃꯨꯕꯤꯅ ꯃꯁꯨ ꯅꯨꯄꯥꯗ ꯇꯣꯟꯖꯥꯎꯅ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯊꯤꯍꯟꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕꯗꯒꯤ ꯇꯞꯅ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯟꯌꯥꯝꯗꯨ ꯁꯤꯡꯗꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯄꯤꯁꯛ ꯃꯆꯥꯗꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯁꯦꯜ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯅ ꯁꯤꯖꯤꯟꯅꯗꯨꯅ ꯇꯞꯅꯗꯤ ꯁꯦꯜ ꯐꯥꯎꯕ ꯇꯨꯡꯁꯤꯟꯕ ꯉꯝꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯇꯞꯅ ꯂꯦꯞꯁꯤꯟꯕ ꯐꯥꯎꯕ ꯉꯝꯈꯤꯔꯝꯃꯤ꯫